tung ꯍꯟꯕꯤ 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 नुपीदुगी वाई खुनफम अदुदा अकीबा फावे मांगदा तोंगलिबा अनिदुसु चप मानबा नुपी अमगी चप मानबा सपम अमना लेचिल नुंगफाई थांगलबा लंबीदुदा हंजिन हंजिन लेप्तुना लंबी थतनरबदा मखोइसु मता अमनि खल्लुबदा अकीबा पाखतपा थकतपा फावरे गाड़ीदो लैजबी थादुना फुल स्पीडदा ड्राइवर कोंगा नुपीदुगा ओनसिनबा तंदुना सुत्ता थौबा होरकले नुपीदुना अदुमा लंबी मपालदुदा लेपगा लाउदुना लेहवे गाड़ीदुना फुलदा थौबदुददी मनिंगदा तोंगलिबनिदुसु मांगदा तौरिबसिंगदुदी खंगदबनिना गाड़ी कन्ना थौरिबसे सानना ngawra male haiduna wakhalda khalle kongangdo speedda ching lambiduna thek thekduna lejabi thongna puthokduna nupidubu thengbu thengnadrabadi haiduna gari du sum thorokpa phanayam sangna gari do thengna koina chatpa chingon gi lambi lokchop ka tainabado phanayam lapthorle sumnagi khara phaba mapa amada gari do lokchop leitaba nakan nakanda umang wamangna marang kaina leiba lambi amagi mapa tamna lai khara hek sapai नुपीदुदगी फनायाम लापना गाड़ीदो थौरकपदुददी कोंगांग साफाबदौना फावे वाखलदु खरे हेक नुंगाई फुल स्पीड थौरंबा मागी गाड़ीदुसु तपथरे नोबो अमदी अजिसु ने हेक ताई मनिंगदा तोंगलिबा माइमु तोंबा अमदी खंबतोनसु अदु मंगाई वाखल नुंगाइना हुजिक्ति सना लोकचाव योगदबा किलोमीटर 10 मुक्ता गाइसिलकले खल्लुबदा साथीना वाखलदा नुंगाइबा अमसु पोए असुमना नुंगाइबा वाखलदा नुंगलक अदुदा गाड़ी दो थौरकपा खंगौदना मागी गाड़ी ममांगदुदा कैनोमा फोप लाउना थोंखिबा मखोल अमा तारे मखोलदुना अदुमना ताबदुदा गाड़ी दो थौरमबदगी ब्रेक दो खंफा हेक फाई ब्रेक तु फाबगा ड्राइवर की सीटुदगी कोंगांग मखुत्ता ट्रोस लाइट अमा पाई कुमथरकले ममांगदा तोंगलिबा नोबो अजित नतना तुंगदगी खंबतो तोंबा माइमु मखोई हुमसु मखोल अमा ताखि हाइदुना गाड़ी दु खंगौदना खामबदगी कुमथरकले मखोइना गाड़ी ममांगदो तमना लाकपदा ट्रोस लाइट मंगालदुदा उरे सजी असीबा अमा गाड़ी ममांगदुदा तारगा लेबदो सजीदुगी फिबमदो उबदा मखोइ मयामदो ngakchanana yenglага lai मखोइ मसेल अवाई खुम तौनरे ताकोंगा सानना गाड़ी ना थोंखिबदो असी ओइगदुइरो खंगदे नोबो ताकोंगा थाजकिद्रेदा ताकोंगांगदी सही कुन हेना सांगना गाड़ी थौरकलबने ngasi फावबा सिगुम्बा थौदोक्ति खक थिंगनद्रे आइसु अदुगा मतौ करमना मिचिंगना गाड़ी हैंडल पाइरिबा तादना सजी असिबु थोमदोइनो खंगद्रे आइसु तासेंग सिमदि मखोइ मसेलदो सजी असिबदुदा मुन्नी येंगदुना ले अकीबा पाखतपना नोबो अजति लोइरे ड्राइवर कोंगांग सुमगाय अकीबना मसादो लाले अजितना सोयो हाइदुना सोइबो ओइरमगनी थवैगी तौगे यावना तौबुदी नतेदना तादना मसिदा थोइना याम का हेना खंजिलनु कोंगांगना मखा तारे सजीसे सुमाइना सुम थंबदि यारोय मफम साबा अमदा थमलसे तोमना औ मदुना फनी सजीसिगा अखोइगी इराइबा का तिनरमदना सुम तो हाइदुना तौरिबनी ताकोंगा मसिदा याम खंजिलरनु आई तसेंगना नुंगाइतबदि फावे थवैकी तौगे हाइदुना तौखिबदि नते सोइबदगी ममगा ममले लसिनगी थारे अदुगिनि तौरिसे अजितना खुमै यारिसे तादा हौख्रदि हौख्रे हौजि कैदोबो याय खनसे खंबतो नमु खुमै आइगी वाखलददि सजीसे अदुमक असोंग मरकसिदा लंगसिलसे असुमना मखोइ मसे खंबतो नायबा वाफमदुदा होय हाइदुनि यानारे मखोइ मयाम संगदुना गाड़ी ममांगदा लेरिबा सजीदु पाइरगा मफम साबा मोंसोंग अमा येंगलगा थम्मे तंजादुदमु तमना तमना चुरंबा कुंगी नोंगदो कन्ना चुबा होरगले
ꯅꯣꯡꯂꯛꯇꯨꯗ ꯁꯖꯤ ꯑꯁꯤꯕꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯅꯣꯡ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯣ ꯗꯤꯌꯥꯏꯒꯤ ꯃꯊꯛꯇꯨꯗ ꯃꯥꯒꯤ ꯐꯝꯐꯝ ꯂꯦꯡꯂꯒ ꯀꯥꯈꯠꯅꯔꯦ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯛꯄꯒ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯒꯤ ꯅꯥꯄꯣꯡꯒ ꯑꯣꯏꯔꯦ꯫ ꯂꯩꯆꯤꯜꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯨꯡꯅ ꯊꯥꯖꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯇꯧꯋꯦ꯫ ꯂꯩꯆꯤꯜꯒ ꯅꯣꯡꯒꯁꯨ ꯑꯅꯤꯗꯣ ꯂꯝꯕꯥ ꯄꯥꯔꯦ꯫ ꯗ꯭ꯔꯥꯏꯚꯔ ꯀꯣꯡꯉꯥꯡ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯋꯦ꯫ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯏꯟꯖꯤꯟ ꯃꯈꯣꯜꯗꯨꯅ ꯑꯣꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ꯫ ꯀꯟꯅ ꯍꯧꯅꯕ ꯍꯣꯠꯅꯕꯁꯨ ꯁ꯭ꯇꯥꯔꯠꯇꯨꯗꯤ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯈꯔ ꯈꯣꯡꯂꯩ ꯊꯨꯅ ꯌꯧꯅꯤꯡꯕꯒ ꯍꯧꯖꯤꯛꯇꯤ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯏ ꯍꯥꯏꯕꯗꯨ ꯇꯧꯔꯦ꯫ ꯀꯣꯡꯉꯥꯡꯅ ꯒꯥꯔꯤꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯑꯃꯨꯛ ꯇꯧꯅꯔꯦ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯖꯥꯠꯅꯣ? ꯈꯪꯗ꯭ꯔꯦ ꯅꯣꯕꯣ, ꯀꯔꯤ ꯅꯤꯡꯉꯥꯏꯅꯣ? ꯗꯥꯎꯗꯤꯕ ꯏꯇꯥꯎ ꯅꯣꯕꯣ? ꯑꯖꯤꯠ, ꯑꯝꯇ ꯉꯥꯡꯁꯤꯜꯂꯛꯈꯤꯅꯨꯁꯦ, ꯅꯣꯡꯁꯤꯁꯨ ꯀꯟꯁꯤꯜꯂꯛꯑꯦ꯫ ꯃꯃꯥꯡꯁꯦ ꯀꯨꯝꯂꯒ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯨꯒꯦ ꯍꯥꯏꯕꯕꯨ ꯅꯣꯡꯁꯤꯅ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯐꯨꯗꯤ ꯊꯣꯛꯀꯩ ꯆꯨꯕꯁꯤꯅ꯫ ꯇꯥ ꯀꯣꯡꯉꯥꯡ, ꯅꯣꯡꯁꯤ ꯈꯔ ꯄꯥꯊꯔꯒ ꯌꯦꯡꯉꯨ꯫ ꯍꯣꯏ, ꯐꯤꯕꯝꯁꯤꯗ ꯌꯦꯡꯂꯨꯕꯗꯤ ꯌꯥꯔꯣꯏ, ꯉꯥꯏꯍꯥꯛ ꯅꯣꯡ ꯄꯥꯊꯔꯛꯄ ꯉꯥꯏꯔꯒꯦ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ꯫ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ, ꯃꯗꯨꯗꯣ ꯑꯐꯕ ꯅꯠꯇꯦ꯫ ꯌꯥꯔꯦꯁꯦ ꯏꯇꯥꯎ ꯑꯖꯤꯠ, ꯃꯗꯨ ꯄꯜꯂꯛꯀꯅꯨ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯛꯂꯤ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ, ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯋꯥꯈꯜꯗꯗꯤ ꯐꯨꯡꯕꯪꯅꯩ꯫ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯆꯨꯒꯤ ꯌꯥꯎꯅ ꯆꯨꯕ, ꯐꯨꯗꯤ ꯊꯣꯛꯀꯩ ꯆꯨꯕ ꯀꯨꯝꯒꯤ ꯅꯣꯡꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯋꯥꯛꯆꯤꯡꯗ ꯆꯨꯕ ꯅꯣꯡꯁꯤꯅ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯄꯗꯒꯤ ꯊꯣꯛꯂꯛꯄ ꯉꯥꯛꯅꯤ ꯈꯜꯂꯤ꯫ ꯃꯇꯝ ꯆꯥꯗꯅ ꯅꯣꯡ ꯆꯨꯔꯛꯇꯕ, ꯎ ꯋꯥ ꯀꯛꯊꯠꯂꯛꯄ, ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄꯁꯤꯅ ꯇꯝꯕ ꯉꯝꯗꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯛꯄꯅꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯐꯨꯡꯕꯪꯅꯩ꯫ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯕ ꯅꯣꯡ ꯃꯔꯛꯁꯤꯗ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯈꯣꯏꯁꯤꯡꯗꯣ ꯊꯋꯥꯏ ꯋꯥꯗꯕ ꯅꯠꯇꯦ꯫ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏꯁꯤꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯔꯝꯃꯤ꯫ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ, ꯀꯩꯗ ꯌꯥꯗ꯭ꯔꯤꯅꯣ? ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯅꯣꯡꯁꯤꯡꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯁꯦꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯅ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯠꯅ꯫ ꯅꯣꯡ ꯃꯈꯣꯜꯗꯨ ꯇꯥꯅ ꯇꯥꯅ ꯃꯈꯣꯏꯁꯤꯡꯗꯣ ꯄꯨꯛꯅꯤꯡꯗ ꯅꯣꯡꯁꯤꯗ ꯍꯥꯡꯕꯤꯔꯕꯗꯤ ꯈꯔ ꯊꯨꯅ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ꯫ ꯋꯥꯗꯕꯗꯤ ꯅꯠꯇꯦ, ꯋꯥꯈꯜꯗ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯋꯥꯈꯜꯗ ꯃꯣꯟ ꯃꯣꯟ ꯈꯜꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯅ ꯌꯥꯗꯕ ꯊꯣꯛꯂꯣ, ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤ ꯒꯥꯔꯤꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯂꯦꯛꯑꯒꯅ ꯀꯝꯗꯧꯕ? ꯎꯃꯪ ꯍꯣ ꯋꯥꯃꯪ ꯍꯣ ꯂꯝꯃꯥꯡ ꯇꯨꯃꯥꯡ ꯑꯣꯏꯅ ꯇꯧꯕ ꯃꯐꯝꯁꯤꯗ ꯁꯥ ꯀꯩ ꯂꯩꯔꯝꯂꯣꯏꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯈꯨꯡꯒꯨꯜ ꯂꯩꯔꯛꯂꯒꯅ ꯀꯝꯗꯧꯕ? ꯋꯥꯈꯜꯗꯨ ꯃꯤꯀꯨꯞ ꯑꯃꯇ ꯐꯥꯎꯕ ꯄꯣꯊꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯁꯦ ꯍꯥꯡꯕꯤꯕ ꯍꯥꯏꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯀꯣꯡꯉꯥꯡ ꯄꯨꯛꯅꯤꯡꯁꯤ ꯆꯞ ꯌꯨꯡꯅ ꯂꯩ꯫ ꯒꯥꯔꯤꯒꯤ ꯁ꯭ꯇꯥꯔꯤꯡꯗꯨꯗ ꯉꯥꯊꯔꯒ ꯂꯩ꯫ ꯅꯣꯕꯣ ꯑꯃꯗꯤ ꯑꯖꯤꯠꯁꯨ ꯋꯥꯔꯗꯨꯅ ꯃꯃꯤꯠꯁꯤꯡꯗꯣ ꯎꯏꯁꯤꯜꯂꯒ ꯂꯩ꯫ ꯇꯨꯡꯗ ꯂꯩꯔꯤꯕ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯏꯕꯨꯗꯤ ꯅꯣꯡ ꯃꯈꯣꯜꯗꯨꯅ ꯅꯥꯎꯁꯨꯝ ꯑꯣꯏꯅ ꯁꯨꯝꯗꯨꯅ ꯇꯨꯝꯊꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯗꯤ ꯎꯪꯗꯨꯅ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯂꯣꯏꯅꯥꯏꯗꯕ ꯃꯔꯣꯜ ꯀꯌꯥ ꯂꯣꯜꯂꯤ꯫ ꯂꯣꯜꯂꯤꯕꯁꯤꯅ ꯀꯔꯤ? ꯃꯁꯥꯗ ꯆꯤꯡꯅꯕ, ꯍꯩꯅꯗꯕ, ꯄꯥꯛ ꯁꯟꯅ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯐꯥꯎꯕꯒꯤ ꯁꯖꯤ ꯑꯃꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯃꯝꯕꯁꯤꯗ ꯒꯥꯔꯤꯅ ꯊꯤꯡꯖꯤꯟꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯅꯠꯇꯦ꯫ ꯋꯥꯔꯦ, ꯋꯥꯈꯜ ꯁꯥꯊꯤꯅ ꯋꯥꯕꯅ ꯐꯦ ꯂꯥꯎꯏ꯫ ꯈꯝꯕꯇꯣꯟ ꯁꯖꯤꯗꯨ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯗꯨꯅꯇ ꯂꯩ꯫ ꯋꯥꯈꯜꯁꯤꯅ ꯁꯥꯊꯤꯅ ꯋꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯋꯥꯗꯕ ꯉꯝꯗꯦ꯫ ꯁꯖꯤ ꯑꯁꯤꯕ ꯑꯃ ꯃꯥꯌꯣꯛꯅꯕ ꯎꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯅꯠꯇꯦ꯫ ꯁꯖꯤꯁꯤꯅ ꯊꯑꯣꯏꯀꯤ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯑꯣꯏꯅ ꯈꯨꯔꯧ ꯊꯥꯡꯂꯤꯕꯁꯦ ꯁꯖꯤ ꯑꯁꯤꯕꯁꯤꯅ ꯂꯝꯕꯤ ꯑꯃꯗꯤ ꯇꯥꯛꯂꯤ꯫ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯃꯃꯤ ꯇꯝꯕ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯌꯥꯕꯒꯤ ꯃꯁꯤ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯍꯦꯟꯅ ꯋꯥꯏ꯫ ꯈꯝꯕꯇꯣꯟ ꯆꯤꯝꯕꯥꯜ ꯀꯥꯡꯗ꯭ꯔꯁꯨ ꯄꯨꯛꯅꯤꯡꯗ ꯃꯗꯣ ꯃꯊꯟꯇ ꯃꯔꯣꯜ ꯂꯣꯜꯂꯤ꯫ ꯃꯁꯥꯗ ꯇꯠꯇꯅ ꯐꯥꯎꯏ ꯃꯗꯨꯗꯤ ꯅꯣꯡꯁꯤ ꯍꯥꯡꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯁꯨꯛꯎ ꯎꯗ꯭ꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯤ ꯆꯤꯡꯌꯥꯒꯤ ꯎꯃꯪ ꯂꯝꯕꯤꯁꯤꯗ ꯁꯣꯏꯗꯅ ꯑꯍꯤꯡ ꯌꯥꯔꯛꯄ ꯁꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯈꯝꯕꯇꯣꯟ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯂꯤ꯫ ꯅꯣꯡꯗꯨꯁꯨ ꯍꯦꯟꯅ ꯆꯨꯔꯤꯕ ꯆꯥꯡꯗꯨꯗꯒꯤ ꯀꯟꯅ ꯀꯟꯅ ꯆꯨꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯅꯣꯡ ꯃꯈꯣꯜꯗꯨꯅ ꯅꯥꯎꯁꯨꯝ ꯑꯣꯏ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯁꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯗꯨꯅ ꯑꯗꯨꯝ ꯀꯟꯅ ꯍꯩꯊꯔꯦ꯫
ꯅꯣꯡꯁꯤꯅ ꯃꯈꯣꯏꯕꯨ ꯁꯨꯝꯗꯨꯅ ꯇꯨꯝꯊꯈꯤꯕꯅꯤ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯥꯏꯔꯛꯂꯦ ꯃꯩ ꯃꯈꯣꯏꯗꯤ ꯅꯣꯡꯗꯨꯅ ꯁꯨꯝꯗꯨꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯕꯅ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ ꯑꯗꯨꯃꯛ ꯏꯁꯤꯁꯤꯈꯩ ꯇꯨꯝꯂꯦ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏꯗꯅ ꯏꯁꯤꯁꯤꯈꯩ ꯇꯨꯝꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯅꯣꯡꯅ ꯐꯨꯗꯤꯊꯣꯛꯀꯩ ꯆꯨꯕ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯑꯁꯣꯡꯕ ꯎ ꯍꯧꯔꯤꯕ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯗꯣꯝꯗꯒꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯅꯨꯄꯤꯗꯨꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯂꯒ ꯂꯩꯕꯗꯣ ꯃꯥꯏꯃꯨꯗꯣ ꯍꯦꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯃꯇꯥꯡ ꯑꯣꯏꯕꯗ ꯀꯞꯄꯒꯤ ꯃꯈꯣꯜꯗꯣ ꯍꯛꯊꯦꯡꯅꯅ ꯃꯅꯥꯗꯨꯅ ꯇꯥꯔꯨꯔꯦ ꯃꯈꯣꯜꯗꯨ ꯇꯥꯕꯗꯗ ꯃꯊꯟꯗ ꯃꯆꯤꯟꯗ ꯀꯅꯥꯅꯣꯅꯦ ꯅꯨꯄꯤ ꯑꯃ ꯍꯤꯡꯅ ꯆꯤꯡꯒꯤ ꯂꯝꯕꯤꯁꯤꯗ ꯀꯞꯂꯤꯁꯤꯕꯣ ꯑꯩꯒꯤ ꯅꯥꯁꯤꯅ ꯄꯪꯇꯥꯗ ꯇꯥꯕꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯎꯃꯪꯒꯤ ꯃꯤ ꯆꯠꯅꯗꯕ ꯂꯝꯕꯤꯁꯤꯗ ꯆꯨꯔꯤꯕ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯅꯥꯅꯕꯨ ꯊꯧ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯀꯞꯀꯗꯧꯔꯤꯕꯅꯣ ꯑꯩꯕꯨ ꯊꯣꯛꯑꯒ ꯃꯄꯥꯜꯁꯤꯗ ꯌꯦꯡꯂꯨꯁꯤꯔꯅꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯗꯨꯕꯨ ꯐꯨꯗꯤꯊꯣꯛꯈꯩ ꯆꯨꯔꯤꯕ ꯅꯣꯡꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯀꯃꯥꯏꯅ ꯊꯣꯛꯂꯒ ꯌꯦꯡꯂꯨꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯕꯗꯇ ꯇꯁꯦꯡꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯈꯪꯅꯤꯡꯕꯅꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯦ ꯗꯤꯌꯥꯏ ꯃꯅꯤꯡꯒꯤ ꯇ꯭ꯔꯤꯄꯥꯟꯗꯣ ꯍꯥꯏꯒꯠꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤꯔ ꯆꯥꯟꯅꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯈꯜꯂꯦ ꯀꯅꯥꯅ ꯀꯅꯥꯕꯨ ꯊꯥꯖꯗꯣꯏꯅꯣ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯋꯥꯅꯤ ꯆꯤꯡꯅꯨꯡ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯥ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯥꯈꯠꯄ ꯊꯀꯠꯄ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯈꯥꯝꯂꯛꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯔ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦ ꯊꯋꯥꯏꯒꯤ ꯃꯁꯛ ꯐꯥꯎꯕꯗꯤ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯐꯥꯎꯕꯗꯤ ꯃꯥꯛ ꯇꯥꯁꯤꯡꯅ ꯇꯥꯈꯤ ꯑꯗꯨꯅ ꯂꯥꯁꯇꯗꯤ ꯃꯁꯥ ꯃꯊꯟꯇ ꯌꯥꯝ ꯆꯤꯡꯅꯔꯛꯂꯦ ꯃꯊꯟꯇ ꯈꯟꯖꯥꯟꯅꯩ ꯑꯩꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯊꯣꯛꯀꯦ ꯈꯜꯂꯤꯕꯁꯦ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯅꯨꯄꯤꯗꯣ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯈꯤꯕꯗꯣ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯂꯩꯇꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯈꯣꯜꯗꯣ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯈꯝꯕꯇꯣꯟꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯈꯝꯕꯇꯣꯟꯁꯨ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯅ ꯁꯤꯡꯌꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯍꯥꯛ ꯃꯁꯥꯁꯨ ꯃꯅꯥꯗ ꯇꯥꯔꯦ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯏꯌꯥꯝꯕ ꯃꯈꯣꯜꯁꯤꯕꯨ ꯅꯪꯁꯨ ꯇꯥꯕ꯭ꯔꯥ ꯇꯥꯏꯌꯦ ꯏꯌꯥꯝꯕ ꯃꯈꯣꯜꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯅꯪꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯅꯨꯄꯤꯁꯤꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤꯁꯦ ꯏꯌꯥꯝꯕ ꯄꯥꯈꯠꯀꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯦ ꯑꯍꯤꯡꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯕ ꯈꯝꯕꯇꯣꯟ ꯑꯁꯦꯡꯒꯤꯗꯤ ꯏꯌꯥꯝꯕ ꯈꯣꯟꯖꯦꯜꯁꯤꯒꯤ ꯈꯨꯗꯨꯡꯂꯤꯕ ꯌꯥꯕ ꯅꯠꯇꯦ ꯈꯣꯟꯖꯦꯜꯁꯤꯅ ꯑꯩꯈꯣꯏꯕꯨ ꯂꯥꯡ ꯊꯥꯛꯂꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯌꯥꯝꯕ ꯄꯥꯈꯠꯄꯗꯤ ꯇꯧꯕꯤꯒꯅꯨ ꯈꯝꯕꯇꯣꯟ ꯀꯝꯗꯧꯅ ꯊꯦꯡꯅꯒꯅꯤ ꯁꯤꯗꯤ ꯏꯌꯥꯝꯕ ꯀꯩꯗꯧꯅꯨꯡꯗ ꯃꯄꯥꯜꯗ ꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯃꯇ ꯀꯩꯒꯨꯝꯕ ꯊꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯈꯪꯗ꯭ꯔꯦ ꯈꯝꯕꯇꯣꯟ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯁꯤꯗ ꯑꯋꯥꯕꯗꯤ ꯇꯥꯗꯅꯕ ꯍꯣꯠꯅꯁꯤ ꯏꯌꯥꯝꯕ ꯃꯈꯣꯏ ꯑꯇꯩꯗꯁꯨ ꯍꯥꯏꯐꯝ ꯊꯣꯛꯏ ꯑꯗꯨꯅꯤ ꯃꯈꯣꯏꯗꯁꯨ ꯍꯥꯏꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯏꯁꯤꯁꯤꯈꯩ ꯇꯨꯝꯂꯒ ꯂꯩꯅꯔꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯃꯨꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯤꯉꯩ ꯍꯧꯗꯣꯛꯂꯨꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯏꯌꯥꯝꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯧꯗꯣꯏꯁꯦ ꯑꯩꯁꯨ ꯍꯣꯏꯗ ꯇꯨꯝꯒꯦꯁꯨ ꯇꯨꯝꯖꯔꯁꯅꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯨꯔꯒ ꯃꯈꯣꯏ ꯑꯇꯩꯁꯦ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯍꯧꯗꯣꯛꯂꯔꯣꯏꯁꯤ ꯑꯁꯨꯝꯅ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯃꯥꯏꯃꯨꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯥꯏꯃꯨ ꯑꯃꯗꯤ ꯈꯝꯕꯇꯣꯟꯅ ꯑꯗꯨꯝꯅ ꯍꯥꯏꯖꯕꯇꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯨꯄꯤꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄ ꯃꯈꯣꯜꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯐꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯣ ꯑꯣꯟꯅ ꯊꯣꯏꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯝꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯃꯗꯣꯝ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯃꯈꯣꯜꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯈꯣꯜꯗꯤ ꯆꯦꯛꯃꯨꯛ ꯂꯥꯎꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯔꯛ ꯃꯔꯛꯇ ꯅꯣꯡ ꯈꯣꯡꯕꯒꯤ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯃꯈꯣꯜ ꯑꯍꯦꯟꯕ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯆꯤꯛꯄꯅ ꯃꯊꯥꯗ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯁꯨꯝꯗꯨꯅ ꯂꯩ ꯅꯨꯄꯤꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯝꯕꯗꯣ ꯆꯞ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯃꯈꯣꯏꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯐꯔꯦ ꯆꯤꯛꯈꯤꯕꯁꯤꯅ ꯑꯁꯤ ꯈꯜꯂꯦ
ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ, ꯇ꯭ꯔꯤꯄꯥꯜꯗꯨꯒꯤ ꯋꯥꯡꯃꯗ ꯃꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯒ ꯅꯤꯡꯁꯥ ꯁꯣꯔ ꯌꯥꯝ ꯋꯥꯅ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ꯫ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯃꯤꯠ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯐꯥꯎꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯅꯣꯡꯖꯨ ꯃꯔꯛꯁꯤꯗꯕꯨ ꯍꯣꯏꯁꯨ ꯃꯥꯏꯁꯨ ꯍꯥꯏꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯨꯃꯤꯟ ꯇꯨꯁꯣꯟ ꯃꯥꯁꯣꯟꯅꯅ ꯂꯣꯟꯅ ꯊꯨꯞꯅ, ꯈꯝꯕꯇꯣꯟ, ꯇꯧꯔꯤꯁꯤ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ꯫ ꯅꯣꯡꯁꯦ ꯈꯔ ꯈꯖꯤꯛꯇꯨꯗ ꯍꯥꯡꯂꯕꯗꯤ ꯐꯒꯗꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯈꯪꯗ꯭ꯔꯦ ꯏꯌꯥꯝꯕ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯅꯣꯡꯁꯤꯅꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯆꯨꯔꯤ꯫ ꯐꯔꯦꯅꯦ, ꯅꯣꯡꯁꯤꯒꯤ ꯃꯔꯛꯇ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯜꯂꯤꯕꯁꯤꯅ ꯀꯅꯥ? ꯇ꯭ꯔꯤꯄꯥꯜꯁꯦ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯁꯤꯔꯥ? ꯍꯣꯏ, ꯑꯁꯦꯡꯕ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯅꯕ ꯌꯦꯡꯕꯅ ꯐꯔꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯇ꯭ꯔꯤꯄꯥꯜꯗꯨ ꯍꯥꯏꯐꯦꯠ ꯃꯆꯤ ꯃꯔꯨꯝ ꯑꯃ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯃꯆꯤ ꯃꯔꯨꯝꯗꯣ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯃ ꯂꯥꯞꯇꯛꯅ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯛꯂꯒ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯔꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ꯫ ꯃꯗꯨ ꯎꯕꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯈꯝꯕꯇꯣꯟꯗꯤ꯫ ꯃꯥꯅ ꯏꯇꯠ ꯇꯠꯇꯅ ꯎꯈꯤꯕ, ꯏꯇꯠ ꯇꯠꯇꯅ ꯊꯦꯡꯅꯈꯤꯕ ꯇꯨꯡꯍꯟꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯁꯤꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦ꯫ ꯈꯝꯕꯇꯣꯟꯅ ꯇ꯭ꯔꯤꯄꯥꯜꯗꯨ ꯈꯨꯝꯖꯤꯜꯂꯒ ꯌꯥꯝ ꯄꯥꯈꯠꯅ ꯃꯥꯏꯃꯨ ꯌꯦꯡꯂꯒ, ꯏꯌꯥꯝꯕ, ꯁꯣꯏꯗ꯭ꯔꯦ, ꯇꯨꯡꯍꯟꯕꯤ ꯍꯥꯏꯕꯤ ꯃꯥꯏꯊꯣꯡ ꯈꯪꯗꯕꯤ ꯊꯋꯥꯏꯗꯣ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯏꯃꯨ ꯏꯄꯥ ꯄꯥꯈꯠꯅ, ꯍꯥ, ꯇꯨꯡꯍꯟꯕꯤ ꯍꯥꯏꯕ, ꯈꯨꯟꯒꯤ ꯃꯌꯥꯝꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕꯗꯣ꯫ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯃꯥꯒꯤ ꯅꯤꯡꯖꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯍꯧꯔꯛꯐꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯥꯅ ꯃꯐꯝꯁꯤ ꯇꯥꯅ ꯂꯥꯛꯂꯤꯕꯁꯦ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯊꯧ ꯑꯃ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜꯁꯦ ꯑꯩ ꯏꯁꯥꯗ ꯐꯥꯎꯏ꯫ ꯋꯥꯔꯤꯁꯤꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯇꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫